Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjeri ngasi sumahausango minority girl taranipal soba aruiba tangkak amok puduna lakjeri mayam punna taminarasi sayon wado haiba ngamda amuk jap lepli Arnab sayonda solok yingli luthaba mityeng jingnaba mityeng sayon marai letli ga tawoduna Thoi bina gauda Arnab amuk ke hena suglak lepi sumdo thamoi da tinglaw ma di phauki mikup aduda magi abembo palak mikup aduda ai gi help story haduna so mingo adugi ayabadai ni pikiji madu ai gi thajaba missing ai gi ni khanglaba makhoida sinaba mingo madu mag nang oidri aduna matik chadi Sayon haining liba wahi adogi onabada jimbal na khonthok dongana thokan bikre wakal thamoi pukning mana di haidi dajo aise nangina nauni adubu jimbal mahak nandi pomna magtugi tayona bada khonthok mana da wahi mana thokan bikre kibanara sathiba mayam badubu thajabiroi khanbanara janafam khangda man kharbadi wahi adugi magut hanthageni khanbanara Arnab amuk sutam na hairagli. Kamdokre. Sayon sumagi phone do puthokduna Arnab ki mitmang do thamnakli. Arnab ngahak tumin yengli jimbal na fetawragli. Lupa majathoi. Nangi thongna do aina thagali. Mani siriba misak do Ronald ni. Sayon gi makhutmang na hatbani. Yesterday night Lampaga duda machiling dalayambadagi tabna mo hamgatuna thibiu heki yum tabna lagli. Kana laitraba yum adogi mangol aduda makhongyan thaduna mamai khuruda upsinduna phamningai tanjaran khut amana magi pambomda thamlakpa arna mamai padon khalakli sayon nakfetawna lepuna lairami arna wangangde sublap yengba mityengna wahang hangni sayonda sayon arnab kinakanduda phamtharakli makhuna pairakpa card ama arnab ta pirakli arnab su card ado michina haifet yengmakli ingangakli arnab sayonda khanging yengmakli Thibiyagi thongal-dagi khunbani Arnab wangangde ma thajade ingangakli haujikso mani card ado Elina-gi mapa Ramdon gini Arnab gyan tarakli mapabunggi saklon lawduna imung anibu thugai ki honaramba misak ado Ramdon ni haibado machina tabluk ko solakli kari maramge kamdongna kari gidaba Arnab sayon gi makhutagi card ado tab lawduna phok haugatki khanglei thunna chatki sayon so Arnab na chatliba maikay khuding matungda laptak inarakli. Asum tho tambanara Ronald amadi Ramdon gari amada athengbaduda senai tamna lagli. Thibiu haigi thongal mapaduda gari du khamli. Ramdon gari dagi kumthaki thibiu haigi yumda jangki thuna mung thoragli. Gari maramgino kaidawano kanana su khangba ngamde. Tawriba pumnamak Arnab amadi isayoni loina uri. Ramdon haigi gari du thaudokduna thokre. Makoina hek thokibaga Arnab gari do thauduna matungda inai mi khara latpa kunandugi mi kana satandaba mafam sinai chinchip yobuga Arnab gari ado Ramdon hagi mamangduda hengkatuna Ramdon gi gari du buthatli Ramdon amadi Ronaldo ngakningni gari du mamai leithokduna thangnubu honaringai tanchadudani mamangda khamliba gari adudagi nupa mamai khumba magumlakduna mamangi mirror duda yot kumba kanba pot amana saphuk kanna thomlakpado Ningselado pumchai chairi Ronald amadi Ramdon pagthaduna khangli khanglei thuna Arnab changselakduna Ramdon bu jungthai Ramdon ipa pakhan hairakli Hey kanano nei kaino ai pharisi kanano nei kaigino thadong nei Arnab Ramdon bu khangin inki sauna yamna sauna Ramdon makhada longna tai Arnab mamai khamjeliba phi edu lok thorakli Ramdon mamilaw thoragli pungangakri nang Arnab jumbal phaina nokdagli osataba minokni noklibado ngakbro karigino nang ngase ngona sumai tawrisibo ha pharabasu phatrabaso aina pabungi marupni ne he ichaga nanga so marup oiri aduga su usitaba ngakhanang na so Arnab sauna maya chikduna Ramdon na kausele Siramdai si phawbaw oidaba ngangba aduk napal taba Naralia jagi khandene achumba sana ba sonari
ꯑꯗꯨꯁꯨ ꯑꯔꯅꯥꯕ ꯑꯩꯉꯣꯟꯗ ꯑꯔꯅꯥꯕ ꯔꯥꯝꯗꯣꯟꯒꯤ ꯉꯛꯊꯤ ꯑꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯆꯞꯁꯤꯜꯂꯤ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯁꯥꯏꯔꯛꯂꯤ ꯍꯥꯏꯌꯨ ꯑꯩꯒꯤ ꯊꯣꯏꯕꯤ ꯀꯥꯏ ꯂꯩ ꯍꯥꯏꯌꯨ ꯅꯪꯅ ꯁꯤꯟꯕ ꯄ꯭ꯂꯥꯟ ꯉꯥꯛꯇꯅꯤ ꯅꯊ꯭ꯋꯥꯏꯗꯣ ꯍꯤꯡꯕ ꯄꯥꯝꯂꯕꯗꯤ ꯑꯆꯨꯝꯕ ꯁꯦꯡꯕꯗ ꯍꯥꯏꯌꯨ ꯇꯨꯡꯗꯒꯤ ꯈꯪꯍꯧꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯔꯅꯥꯕꯀꯤ ꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯝꯂꯛꯂꯤ ꯑꯔꯅꯥꯕ ꯆꯩꯅꯥ ꯑꯗꯨꯅ ꯀꯣꯜꯂꯝꯕ ꯔꯥꯝꯗꯣꯟꯕꯨ ꯈꯪꯊꯥ ꯊꯥꯗꯣꯛꯂꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯁꯟꯗꯨꯅ ꯂꯩꯃꯥꯏꯗ ꯍꯩꯊꯈꯤ ꯔꯣꯅꯥꯜ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯡꯒꯦ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯊꯥꯡꯒꯠꯂꯛꯂꯤꯕ ꯈꯨꯠ ꯑꯗꯨ ꯃꯈꯥ ꯌꯧꯕ ꯅꯪꯈꯤꯗ꯭ꯔꯤ ꯇꯨꯡꯗꯒꯤ ꯃꯥꯡ ꯐꯥꯎꯅ ꯃꯥꯕꯨ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯁꯥꯐꯨ ꯀꯟꯗꯛ ꯊꯤꯜꯂꯛꯂꯤ ꯑꯊꯧꯕ ꯊꯥꯡ ꯑꯃꯅ ꯁꯥꯌꯣꯟ ꯃꯃꯤꯠ ꯈꯥꯅ ꯔꯣꯅꯥꯜꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯑꯩꯒꯤ ꯗꯥꯆꯧꯗ ꯈꯨꯠ ꯊꯥꯕ ꯅꯪꯕꯨꯗꯤ ꯃꯌꯥꯝꯕꯒꯤ ꯃꯅꯥꯎ ꯑꯣꯏꯅ ꯂꯦꯝꯅ ꯊꯥꯅꯤ ꯈꯟꯕ꯭ꯔꯥ ꯅꯄꯨꯟꯁꯤꯗꯨ ꯑꯔꯦꯡꯕꯗ ꯃꯥꯡꯖꯕ ꯇꯥꯕꯅꯤ ꯑꯃꯨꯛꯀꯁꯨ ꯈꯪꯊꯤꯟ ꯊꯤꯟꯖꯤꯜꯂꯤ ꯔꯣꯅꯥꯜ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ ꯔꯥꯝꯗꯣꯟꯗꯤ ꯀꯅꯥ ꯎꯍꯟꯗ ꯑꯃꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟ ꯆꯦꯟꯈꯤꯔꯝꯃꯤ ꯁꯥꯌꯣꯟꯅ ꯑꯔꯅꯥꯕꯄꯨ ꯇꯣꯉꯥꯟꯕ ꯌꯨꯝ ꯑꯃꯗ ꯀꯅꯥꯁꯨ ꯈꯪꯂꯣꯏꯗꯕ ꯃꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇꯨꯗ ꯄꯨꯔꯛꯇꯨꯅ ꯊꯝꯕꯅꯤ ꯈꯨꯗꯛꯇ ꯗꯣꯛꯇꯔ ꯀꯧꯗꯨꯅ ꯃꯌꯥꯝꯕꯕꯨ ꯀꯟꯈꯤꯕꯅꯤ ꯁꯥꯌꯣꯟ ꯇꯞꯅ ꯃꯌꯥꯝꯕꯗ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯀꯣ ꯗꯥꯆꯧ ꯑꯔꯅꯥꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯂꯛꯂꯤ ꯁꯥꯌꯣꯟ ꯐꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯃꯤꯀꯨꯞ ꯐꯥꯗꯦ ꯅꯨꯄꯤ ꯑꯃ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤ ꯑꯔꯅꯥꯕ ꯄꯨꯝꯉꯛ ꯉꯛꯈ꯭ꯔꯦ ꯈꯪꯍꯧꯗꯦ ꯃꯄꯤ ꯇꯥꯈꯤꯕꯁꯨ ꯆꯩꯅꯥ ꯀꯌꯥꯅ ꯊꯩꯔꯝꯗꯨꯅ ꯐꯛ ꯍꯧꯒꯠꯂꯤ ꯆꯪꯁꯤꯜꯂꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯣꯟꯁꯤꯟꯈꯤ ꯃꯊꯥꯅ ꯆꯦꯠꯅ ꯗꯥꯆꯧꯕꯨ ꯊꯥꯗꯣꯛꯂꯒ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯗꯥꯆꯧꯒꯤ ꯑꯕꯦꯝꯃ ꯃꯆꯥ ꯗꯥꯆꯧ ꯅꯪꯕꯨ ꯊꯤꯕꯗ ꯑꯉꯥꯎꯕ ꯑꯣꯜꯂꯤ ꯗꯥꯆꯧ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ ꯀꯩꯒꯤ ꯗꯥꯆꯧ ꯑꯣꯏꯅ ꯍꯨꯟꯗꯣꯛꯂꯤꯅꯣ ꯂꯝ ꯍꯦꯟꯃꯜꯂꯤ ꯑꯩꯒꯤ ꯑꯕꯦꯝꯃ ꯃꯆꯥꯁꯦ ꯂꯝ ꯌꯥꯝ ꯍꯦꯟꯃꯜꯂꯤ ꯊꯣꯏꯕꯤꯁꯨ ꯀꯨꯏꯅ ꯋꯥꯖꯔꯝꯕ ꯐꯪꯒꯠꯇꯨꯅ ꯆꯠꯂꯝꯕ ꯃꯩꯆꯥꯛ ꯄꯨꯝꯕꯗꯣ ꯅꯨꯄꯥ ꯃꯥꯒꯤ ꯃꯊꯥꯗ ꯃꯅꯤꯡ ꯇꯝꯅ ꯁꯥꯐꯣꯡꯂꯛꯂꯤ ꯑꯔꯅꯥꯕꯄꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯂꯤ ꯀꯞꯀꯅꯨ ꯑꯕꯦꯝꯃ ꯃꯆꯥ ꯀꯞꯄꯗꯤ ꯗꯥꯆꯧ ꯋꯥꯏ ꯀꯞꯄ ꯌꯥꯗꯦꯀꯣ ꯁꯤꯗꯒꯤꯗꯤ ꯗꯥꯆꯧꯅ ꯑꯕꯦꯝꯃ ꯃꯆꯥꯕꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯊꯥꯗꯣꯛꯂꯔꯣꯏ ꯄ꯭ꯔꯣꯃꯤꯁ ꯗꯥꯆꯧꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯛꯏ ꯈꯛ ꯊꯥꯗꯣꯛꯂꯣꯏ ꯅꯥꯀꯟ ꯑꯗꯨꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯃꯄꯤ ꯁꯤꯟꯊꯔꯤ ꯆꯤꯝꯕꯥꯜꯗꯅ ꯃꯃꯣꯟ ꯃꯤꯅꯣꯛꯅꯤ ꯂꯩꯇꯦꯡꯂꯤꯕ ꯁꯥꯌꯣꯟ ꯊꯃꯣꯏ ꯃꯥꯅ ꯄꯥꯝꯖꯕꯁꯨ ꯃꯤꯀꯨꯞꯁꯤꯅꯤ ꯃꯌꯥꯝꯕꯒꯤ ꯃꯤꯅꯣꯛꯇꯅꯤ ꯃꯅꯥ ꯑꯣꯏꯕ ꯃꯥꯅ ꯉꯥꯏꯖꯕ ꯎꯖꯔꯦ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯅꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯃꯤꯟꯅꯔꯝꯕꯒꯤ ꯃꯍꯩ ꯌꯥꯟꯕ ꯄꯨꯟꯁꯤ ꯐꯪꯂꯤ ꯈꯟꯖꯩ ꯁꯥꯌꯣꯟ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯃꯦꯟꯃꯥꯟ ꯇꯥꯍꯧꯗ ꯅꯨꯄꯥ 10ꯃꯨꯛ ꯌꯥꯝ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯤ ꯒ꯭ꯌꯥꯟ ꯇꯥꯍꯧꯕ ꯅꯠꯇꯦ ꯍꯦꯛꯇ ꯅꯦꯠꯄ ꯊꯤꯟꯕ ꯍꯧꯅꯔꯛꯂꯤ ꯑꯔꯅꯥꯕ ꯁꯣꯛꯈꯤꯕ ꯑꯣꯏꯕꯅ ꯃꯁꯥꯗꯨ ꯃꯄꯥꯡꯒꯜ ꯐꯨꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯉꯝꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯐꯨꯅꯔꯛꯂꯤ ꯊꯣꯏꯕꯤꯕꯨꯅ ꯅꯥꯀꯟ ꯑꯃꯗ ꯊꯝꯗꯨꯅ ꯁꯥꯌꯣꯟꯒ ꯈꯨꯄꯥ ꯑꯣꯏꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯐꯨꯅꯔꯤ ꯗꯥꯆꯧ ꯀꯟꯅ ꯂꯥꯎꯔꯛꯄꯅꯤ ꯊꯣꯏꯕꯤꯅ ꯅꯨꯄꯥ ꯑꯅꯤꯃꯛ ꯊꯣꯏꯕꯤꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯂꯤ ꯎꯔꯦ ꯉꯛꯁꯝꯗ ꯊꯥꯡ ꯊꯝꯗꯨꯅ ꯂꯋꯥꯏꯒꯤ ꯁꯝ ꯑꯗꯣ ꯆꯩꯅꯥ ꯐꯥꯎꯕ ꯃꯈꯩ ꯑꯦꯂꯤꯅꯥꯅ ꯐꯣꯏꯔꯤꯕꯗꯣ ꯑꯔꯅꯥꯕꯗꯣ ꯈꯪꯁꯥꯎ ꯁꯥꯎꯔꯛꯂꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯑꯦꯂꯤꯅꯥꯗꯣ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯔꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗꯕꯅꯤꯅ ꯅꯕꯥꯅꯤꯁꯨ ꯄꯟꯊꯨꯡ ꯌꯧꯕꯗꯤ ꯈꯛ ꯌꯥꯔꯔꯣꯏꯅ ꯑꯦꯂꯤꯅꯥ ꯊꯣꯏꯕꯤꯒꯤ ꯉꯛꯁꯝꯗ ꯊꯝꯂꯤꯕ ꯊꯥꯡ ꯑꯗꯣ ꯃꯆꯤ ꯂꯦꯡꯂꯛꯂꯤ ꯊꯣꯏꯕꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯀꯤꯅ ꯋꯥꯅ ꯈꯥꯡꯖꯔꯤ ꯑꯔꯅꯥꯕ ꯈꯨꯠꯂꯩ ꯊꯨꯅ ꯃꯈꯥꯗ ꯇꯥꯔꯝꯕ ꯆꯦꯛ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯑꯦꯂꯤꯅꯥ ꯇꯝꯅ ꯂꯪꯈꯤ ꯈꯨꯗꯛꯇꯨꯗ ꯑꯦꯂꯤꯅꯥꯗꯣ ꯃꯈꯥꯗ ꯍꯩꯊꯈ꯭ꯔꯦ ꯑꯔꯅꯥꯕ ꯊꯣꯏꯕꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯤ ꯊꯣꯏꯕꯤꯗ ꯄꯥꯈꯠꯄꯅ ꯀꯟꯅ ꯀꯞꯂꯛꯂꯤ ꯁꯤ ꯀꯩꯁꯨ ꯇꯧꯔꯨꯏ ꯀꯞꯀꯅꯨ ꯗꯥꯆꯧ ꯂꯩꯁꯤꯗꯤ ꯀꯞꯄ ꯌꯥꯗꯦ ꯀꯞꯀꯅꯨꯀꯣ ꯊꯧꯅꯥ ꯂꯩꯕꯤꯔꯣꯏꯗꯧꯅꯤ ꯀꯞꯄ ꯌꯥꯗꯦ ꯑꯔꯅꯥꯕꯅ ꯊꯣꯏꯕꯤꯕꯨ ꯊꯦꯝꯂꯤꯉꯩ ꯇꯨꯡꯗꯒꯤ ꯑꯦꯂꯤꯅꯥꯗꯨ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯑꯔꯅꯥꯕ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯇꯧ ꯑꯗꯨ ꯁꯥꯌꯣꯟꯅ ꯎꯔꯤ ꯃꯥꯒ ꯐꯨꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯥꯛꯇꯅ ꯏꯟꯊꯨꯔꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯗꯥꯆꯧ ꯑꯔꯅꯥꯕ ꯑꯃꯗꯤ ꯊꯣꯏꯕꯤꯕꯨ ꯈꯪꯏꯟ ꯏꯟꯂꯛꯂꯤ ꯑꯅꯤꯃꯛ ꯃꯈꯥꯗ ꯇꯨꯁꯤꯜꯂꯤ ꯁꯥꯌꯣꯟ ꯃꯌꯥꯗꯒꯤ ꯏ ꯈꯔꯁꯨ ꯑꯣꯔꯛꯂꯤ ꯑꯔꯅꯥꯕ ꯃꯃꯤ ꯂꯥꯎꯊꯣꯔꯛꯂꯤ ꯌꯥꯝꯅ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯥꯌꯣꯟꯕꯨ ꯉꯥꯛꯈꯠꯂꯤ ꯏꯕꯨꯡꯉꯣ ꯑꯔꯅꯥꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯂꯤ ꯑꯗꯨꯕꯨ ꯃꯤꯠꯐꯝ ꯍꯣꯡꯈꯤꯗ꯭ꯔꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯅꯤ ꯂꯩꯃꯅꯤ ꯃꯆꯥꯕꯨ ꯀꯟꯅ ꯀꯧꯔꯛꯂꯤꯕꯗꯣ ꯑꯔꯅꯥꯕ ꯂꯩꯃ ꯎꯕꯗ ꯋꯥ ꯉꯥꯡꯕ ꯀꯥꯎꯈ꯭ꯔꯦ
ꯃꯤꯐꯝ ꯍꯣꯡꯅꯤ ꯈꯪꯈꯤꯗ꯭ꯔꯤ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯃꯄꯤ ꯇꯥꯕ ꯂꯦꯞꯇꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯦꯂꯤꯅ ꯁꯥꯌꯣꯟꯅ ꯀꯟꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯏꯟꯈꯤꯕꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯀꯣꯛ ꯑꯗꯨ ꯌꯣꯠꯆꯩ ꯑꯃꯗ ꯐꯨꯠ ꯐꯥꯎꯗꯣꯛꯇꯨꯅ ꯇꯥꯔꯤ ꯂꯩꯃꯅ ꯄꯨꯔꯛꯄ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯥꯌꯣꯟꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯠꯈꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯈꯨꯗꯤꯡ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ ꯑꯦꯂꯤꯅꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯂꯩꯃ ꯑꯉꯥꯎꯕꯤꯒꯨꯝ ꯀꯞꯂꯤ ꯃꯦꯝꯇꯣꯟꯅ ꯂꯩꯃꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯊꯩꯕꯤꯁꯨ ꯂꯩꯃꯒꯤ ꯅꯥꯀꯟꯗꯨꯗ ꯐꯝꯂꯤ ꯑꯔꯅꯥ ꯈꯣꯡꯊꯥꯡ ꯇꯞꯂꯞ ꯂꯥꯛꯇꯨꯅ ꯂꯩꯃꯒꯤ ꯃꯃꯥꯡꯗꯨꯗ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯗꯨꯅ ꯀꯞꯈꯠꯂꯛꯂꯤ ꯑꯔꯅꯥ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯏꯃꯥ ꯂꯩꯃ ꯉꯛꯅ ꯌꯦꯡꯂꯛꯂꯤ ꯑꯔꯅꯥꯞꯇ ꯏꯃꯥ ꯂꯩꯃ ꯄꯣꯛꯈꯣꯝꯄꯤꯗ ꯉꯛꯅ ꯌꯦꯡꯂꯤ ꯇꯟꯖꯥꯗꯨꯗ ꯕꯤꯖꯣꯏ ꯍꯦꯟꯕ ꯑꯃꯗꯤ ꯃꯣꯆꯥꯗꯨ ꯇꯍꯥ ꯇꯍꯥ ꯆꯪꯂꯛꯂꯤ ꯍꯥ ꯀꯗꯥꯏ ꯀꯩꯗꯧꯔꯦꯕ ꯍꯥ ꯕꯤꯖꯣꯏ ꯉꯥꯡꯂꯝꯕ ꯋꯥꯗꯨ ꯆꯞ ꯂꯦꯞꯂꯤ ꯀꯣꯛꯇꯒꯤ ꯈꯣꯡ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯂꯩꯃ ꯂꯩꯃꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯉꯁꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯤꯕ ꯎꯔꯤꯕ ꯄꯨꯝꯕ ꯑꯁꯤ ꯃꯪꯅ ꯇꯩꯕꯨꯡꯂꯥ ꯃꯥ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯕꯤꯖꯣꯏ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯂꯩꯃꯕꯨ ꯃꯊꯥꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯀꯌꯥꯁꯤ ꯊꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤꯅꯦ ꯉꯁꯤꯗꯤ ꯏꯁꯣꯔ ꯃꯥꯅ ꯑꯩꯒꯤ ꯑꯋꯥꯕꯗꯨ ꯎꯕꯤꯔꯦ ꯑꯩ ꯂꯥꯜꯂꯦ ꯅꯐꯝꯗ ꯃꯁꯤꯡ ꯈꯪꯗ ꯂꯥꯜꯂꯦ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯅꯥꯛꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯞꯊꯣꯛꯀꯦ ꯈꯜꯂꯅꯨꯀꯣ ꯑꯩ ꯋꯥꯔꯦ ꯂꯩꯃ ꯑꯩ ꯋꯥꯔꯦꯅꯦ ꯃꯦꯝꯇꯣꯟ ꯃꯃꯥ ꯃꯆꯥꯗꯤ ꯏꯉꯛ ꯉꯛꯂꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯂꯩꯃꯅ ꯃꯣꯏ ꯄꯥꯎ ꯑꯩ ꯋꯥ ꯉꯥꯡꯂꯅꯨ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯤꯅꯦꯍꯦ ꯅꯔꯥ ꯂꯩꯇꯦ ꯅꯪ ꯅꯆꯤꯟ ꯑꯗꯨꯅꯅꯦ ꯅꯔꯥ ꯂꯩꯅ ꯍꯥꯏꯒꯟ ꯏꯔꯥꯜ ꯄꯨꯝꯕ ꯑꯩꯒꯤꯅꯦ ꯂꯩꯃ ꯃꯇꯝ ꯀꯌꯥꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯑꯋꯥꯕ ꯄꯨꯝꯕꯗꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯤ ꯁꯥꯝꯈꯤꯕꯒꯨꯝ ꯇꯧꯔꯛꯂꯤ ꯕꯤꯖꯣꯏꯒꯤ ꯃꯊꯥꯗꯒꯤ ꯈꯖꯤꯛ ꯊꯣꯛꯂꯛꯇꯨꯅ ꯑꯔꯅꯥꯞꯇ ꯃꯤꯠꯌꯦꯡ ꯊꯝꯂꯛꯂꯤ ꯕꯤꯖꯣꯏꯅ ꯅꯆꯥ ꯊꯣꯏꯕꯅꯦ ꯆꯥꯎꯔꯗ꯭ꯔꯥ ꯌꯦꯡꯉꯨ ꯇꯨ ꯏꯕꯥꯅꯤꯒꯤ ꯑꯍꯥꯟꯕ ꯐꯪꯖꯈꯤꯕ ꯃꯆꯥ ꯊꯣꯏꯕ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕ ꯑꯣ ꯏꯃꯥꯒꯤ ꯊꯣꯏꯕ 이마를 잡으면서 강로지네. 라오 이마 건게 이마게 둬봐. Arnab mamang이 manakta jensenduda mamabu chena konsili. Lausingso nakananduda mapi tap taduna lepli. 또 럭생네 잉어도 나자싱세 박항 팔러자 이마기 럭생 라오 이마 삐에나 꼬해 라오 이마리 자식무 마삭 강로제해 이마기 럭생 이마 꼬해 라오 이마 Tanjaruda doctor do thoragli. Mayam do doctor do yamsili. Doctor do moithung makalam na hairagli. Pumuk leraga unabi bayarni. Kashi thoidok padawdre. Bakhat birano. Doctor gi wahay duda wajaramba mayam do pumang mangkri. Pumuk ki matungni mayam do sayon gi managda ikoy na lebli. Sayon mamit khajik panglakli. 이봉아 이마레이 이마 하운데 이마레이네 이자 와브라 이자부 와브라 Sayon wade haina mangak nomli. Bijoy sayon di managduda tapna jangsilakli. 이바기에 돈바 Sayon mapitaragli taniglaba khonjelda. 바옹 Bijoy sayon bu chena konsenbiri. 나만의 자부 아무 하늘에 바옹나 다독러로이 Ilim jaba mai thongduda nupa oina magi thamoi pumbado inau hanbiriba mikup adogi mami taradi lim jaba mai thongduda kawrakli khonjal nikna soramuteng sang hondoglaga sayon arnab de mitin thamlagli mapi tare sayon do mikup asina laklabada karamba nungaiba nangsiba mikup amaga jangdamna sige ngasigi mikup asibo chumbal thogna magi da chobo kawbo ngam khidabani Kawaning kibani magi sathi bada jongna noksina manaw mada kofam thokpa minungsigi mingo matam kaya numit kaya
ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯕꯨ ꯃꯄꯨ ꯃꯥꯅ ꯆꯟꯕꯤꯔꯔꯤ ꯀꯞꯅ ꯀꯞꯅ ꯍꯔꯥꯎꯅ ꯃꯥꯁꯨ ꯃꯕꯤ ꯇꯥꯅ ꯍꯥꯏꯖꯔꯛꯂꯤ ꯗꯥꯆꯧ ꯗꯥꯆꯧꯒꯤ ꯑꯇꯣꯝꯕ ꯏꯅꯥꯎꯒꯤ ꯗꯥꯆꯧ ꯂꯩꯌꯦ ꯗꯥꯆꯧꯅ ꯏꯅꯥꯎꯕꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯥꯞꯅ ꯊꯝꯂꯔꯣꯏ ꯁꯥꯌꯣꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯄꯥꯏꯁꯤꯟꯕꯤꯔꯛꯂꯤ ꯁꯥꯌꯣꯟ ꯊꯃꯣꯏꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯤ ꯇꯞꯅ ꯂꯧꯁꯤꯡꯗ ꯌꯦꯡꯂꯛꯂꯤ ꯗ ꯌꯥꯏ ꯂꯧꯁꯤꯡ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯔꯤ ꯁꯥꯌꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯄꯨꯛ ꯐꯠꯇꯕ ꯑꯉꯥꯡ ꯅꯪꯅ ꯏꯁꯩꯗ ꯑꯌꯥꯝꯕꯗꯤ ꯈꯪꯂꯒ ꯍꯥꯏꯗꯣꯛꯇꯕ ꯅꯪ ꯈꯪꯂꯤꯕ ꯅꯥꯕ ꯐꯈꯤꯁꯅꯨ ꯇꯞ ꯇꯥꯒꯩ ꯐꯨꯗꯠꯀꯦꯕ ꯐꯨꯅꯤ ꯑꯩꯁꯦ ꯅꯩꯅ ꯂꯧꯁꯤꯡ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯤ ꯃꯌꯥꯝꯗ ꯂꯧꯁꯤꯡꯒꯤ ꯃꯇꯧꯗꯨꯗ ꯑꯋꯥꯕ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯥꯎꯊꯣꯛꯄꯒꯨꯝ ꯅꯨꯛꯃꯤ ꯅꯨꯛꯃꯤꯒ ꯇꯧꯅꯔꯛꯂꯤ ꯏꯆꯥꯁꯥ ꯏꯆꯥ ꯇꯣꯝꯕꯅ ꯍꯦꯛ ꯐꯕꯒ ꯅꯪꯒꯤ ꯗꯥꯆꯧꯕꯨꯅꯦ ꯆꯥꯎꯅ ꯂꯨꯍꯣꯡꯉꯁꯤ ꯑꯩꯒꯤ ꯃꯧꯊꯣꯏꯕꯤꯒ ꯆꯥꯎꯅ ꯂꯨꯍꯣꯡꯁꯤꯀꯣ ꯍꯥ ꯏꯆꯟ ꯃꯦꯝꯇꯣꯟ ꯃꯦꯝꯇꯣꯟꯅ ꯅꯨꯛꯃꯤ ꯅꯨꯛꯃꯤꯒ ꯇꯧꯔꯗꯨꯅ ꯇꯥꯗꯅ ꯁꯤꯅ ꯐꯩ ꯍꯥꯏꯕꯗꯣ ꯅꯆꯟꯒꯤꯗꯤ ꯑꯗꯨꯝ ꯌꯥꯖꯔꯦꯗ ꯂꯩꯃ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡꯗꯣ ꯏꯅꯨꯡꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯆꯍꯤ ꯀꯌꯥꯅꯣ ꯃꯥꯅ ꯃꯥꯒꯤ ꯃꯆꯥ ꯁꯥꯌꯣꯟꯕꯨ ꯉꯥꯛꯄꯤꯁꯤꯟꯕꯤꯅꯕ ꯀꯅꯥꯁꯨ ꯌꯥꯎꯗ ꯋꯥꯅ ꯁꯦꯟꯅꯖꯔꯛꯈꯤꯕ ꯇꯨꯡ ꯃꯥꯡ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯎꯒꯦ ꯐꯪꯂꯛꯇꯕꯅꯤ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯂꯕ ꯂꯥꯟꯕ ꯂꯥꯟꯗ꯭ꯔꯕ ꯏꯁꯣꯔꯅ ꯑꯋꯥꯕ ꯎꯕꯤ ꯍꯥꯏꯕꯃꯛꯅꯤ ꯁꯦꯡꯂꯕ ꯏꯒꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯐꯖꯔꯕ ꯃꯁꯛꯄꯨ ꯁꯥꯒꯠꯂꯤꯕ ꯃꯥꯒꯤ ꯏꯁꯣꯔ ꯑꯣꯏꯔꯤꯕ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯊꯥꯕꯝ ꯇꯔꯥ ꯅꯧꯕꯗꯨꯅ ꯅꯨꯡꯁꯤꯕ ꯄꯨꯝꯕꯒꯤ ꯏꯇꯤꯟꯐꯝ ꯑꯣꯏꯔꯤꯕ ꯃꯆꯥ ꯑꯅꯤꯅ ꯃꯤꯠꯃꯥꯡꯗ ꯃꯥꯒꯤꯗꯃꯛ ꯅꯥꯒꯦꯠꯇ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯔꯤ ꯕꯤꯖꯣꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯄꯨꯝꯕꯗꯣ ꯈꯪꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯂꯩꯃ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯃꯪꯂꯥꯟꯅꯤꯗꯣ ꯃꯥꯡꯈꯤꯕ ꯃꯪꯂꯥꯟꯅ ꯇꯥꯏꯕꯪꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯗꯕꯒꯨꯝ ꯍꯧꯈꯤꯕ ꯄꯨꯟꯁꯤꯁꯨ ꯑꯣꯏꯔꯛꯀꯗꯕ ꯄꯨꯟꯁꯤꯒ ꯃꯁꯛ ꯃꯆꯨ ꯃꯥꯟꯅꯍꯟꯒꯨꯝꯁꯤ ꯃꯪꯂꯥꯟ ꯑꯣꯏꯅ ꯑꯗꯨꯃꯛ ꯃꯃꯤ ꯁꯝꯍꯟꯈꯤꯁꯤ ꯑꯄꯦꯟ ꯄꯦꯟꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕꯗꯣ ꯄꯨꯟꯁꯤ ꯃꯥꯕꯨ ꯁꯦꯝꯕꯤꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯀꯨꯝꯍꯩ ꯑꯣꯏꯈꯤꯁꯅꯨ ꯅꯪꯉꯩꯒꯤ ꯅꯨꯡꯁꯤꯕ ꯊꯋꯥꯏ ꯑꯍꯨꯝꯁꯤꯅ ꯏꯕꯥꯅꯤꯒꯤ ꯄꯥꯡꯒꯜ ꯑꯣꯏꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯃꯨꯛ ꯈꯨꯠꯍꯩꯕꯤ ꯃꯥꯅ ꯏꯕꯤꯔꯛꯄꯁꯨ ꯑꯣꯏꯔꯁꯅꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯂꯩꯃ ꯇꯥꯔꯛꯀꯦ ꯇꯧꯔꯝꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯥꯔꯛꯄ ꯉꯝꯍꯟꯗ ꯐꯠꯇꯩ ꯊꯣꯛꯂꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ ꯁꯥꯌꯣꯟ ꯇꯞꯅ ꯏꯇꯩꯃ ꯃꯆꯥꯁꯤ ꯃꯃꯥ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯤ ꯏꯀꯥꯏꯕ ꯃꯥꯜꯂꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯗꯆꯥꯎ ꯏꯇꯩꯃꯁꯤ ꯉꯍꯥꯟ ꯀꯣꯏꯕ ꯄꯨꯊꯣꯛꯄꯤꯌꯨꯕ ꯊꯣꯏꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯏꯍꯥꯟ ꯍꯥꯟꯕ ꯃꯤꯠꯌꯦꯡꯗꯣ ꯑꯔꯅꯕꯇ ꯊꯝꯂꯛꯂꯤ ꯃꯥꯒꯤ ꯗꯥꯆꯧ ꯃꯉꯥꯎ ꯊꯤꯕꯗꯣ ꯁꯥꯌꯣꯟꯒꯤ ꯋꯥꯍꯩ ꯑꯗꯨꯒꯤ ꯔꯤꯌꯦꯛꯁꯟ ꯀꯔꯤ ꯂꯥꯛꯀꯅꯤ ꯌꯦꯡꯕꯅꯤ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯂꯤ ꯏꯀꯥꯏꯗꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯃꯥꯏꯁꯤꯗꯤ ꯃꯁꯥꯏ ꯑꯣꯏꯔꯝꯅꯤ ꯑꯅꯥꯕ ꯌꯥꯎꯔꯒ ꯀꯣꯏꯕ ꯐꯠꯇꯦ ꯌꯥꯅꯤꯕ ꯑꯩ ꯀꯣꯏꯅꯤꯡꯗꯦ ꯑꯁꯨꯛ ꯌꯥꯝꯅ ꯆꯝꯕ꯭ꯔꯥ ꯈꯨꯡꯒꯪꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯗꯣ ꯑꯆꯨꯝꯕꯔꯥ ꯁꯩꯊꯥꯅꯔꯤꯕ ꯈꯨꯡꯒꯪ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯁꯛꯇꯝꯁꯤꯡ ꯆꯨꯝꯃꯤ ꯍꯥꯏꯅ ꯁꯛꯇꯥꯛꯂꯤꯕ꯭ꯔꯥ ꯁꯤꯅꯥꯏ ꯊꯣꯏꯕꯤ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯉꯥꯎꯍꯟꯈꯤꯕꯁꯨ ꯃꯇꯧꯁꯤꯃꯛꯅꯅꯤ ꯈꯣꯡꯐꯝ ꯂꯦꯡꯗ ꯃꯉꯥꯎ ꯊꯤꯕꯤ ꯃꯥꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯃꯣꯏꯅ ꯑꯆꯧꯕ ꯐꯤꯔꯦꯞ ꯂꯧꯈꯤꯕꯁꯨ ꯃꯇꯧꯁꯤꯃꯛꯅꯅꯤ ꯑꯔꯅꯥꯞ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯂꯤ ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯅꯥꯛꯇ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯛꯁꯤꯜꯂꯤ ꯑꯩ ꯗꯣꯛꯇꯔ ꯔꯣꯝꯗ ꯆꯠꯂꯨꯒꯦ ꯋꯥꯍꯩꯗꯨ ꯃꯌꯥꯝꯗ ꯍꯥꯏꯕꯅꯤ ꯊꯣꯏꯕꯤꯗ ꯌꯦꯡꯕꯃꯛꯇꯤ ꯌꯦꯡꯗꯕꯤ ꯅꯥꯀꯣꯏꯅꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ ꯁꯨꯝꯊꯣꯛꯃꯤꯟꯅꯔꯨꯁꯤ ꯃꯦꯝꯇꯣꯟꯁꯨ ꯂꯩꯕꯅꯤꯅ ꯀꯨꯏꯅ ꯄꯟꯊꯔꯝꯗꯦ ꯋꯥꯍꯩꯗꯨꯒ ꯈꯥꯏꯔꯝꯂꯒ ꯑꯔꯅꯥꯞꯇ ꯊꯣꯛꯈ꯭ꯔꯤ ꯊꯣꯏꯕꯤ ꯃꯃꯤꯠ ꯑꯔꯥꯎꯕ ꯑꯅꯤꯗꯨ ꯍꯦꯟꯅ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯃꯦꯝꯇꯣꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯆꯣ ꯆꯠꯃꯤꯟꯅꯧꯔꯣ ꯊꯣꯏꯕꯤ ꯃꯃꯥꯗ ꯑꯃꯨꯛ ꯉꯛꯅ ꯌꯦꯡꯂꯤ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯀꯥꯊꯣꯔꯛꯂꯤ ꯑꯕꯦꯝ ꯆꯠꯂꯣꯅꯦ ꯏꯃꯥꯁꯤꯗ ꯂꯩꯔꯝꯒꯦꯀꯣ ꯍꯣꯔꯦꯟ ꯄꯨꯟꯅ ꯏꯕꯨꯡꯉꯣꯕꯨ ꯊꯤꯟꯍꯜꯂꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯋꯥ ꯌꯥꯝꯅꯕ ꯄꯥꯝꯗꯦ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯊꯣꯏꯕꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯃꯈꯣꯡ ꯑꯗꯨ ꯊꯪꯅꯤꯡꯗ ꯊꯥꯡꯂꯛꯂꯤ ꯋꯥꯜꯗꯨꯗ ꯉꯥꯊꯗꯨꯅ ꯃꯈꯨꯠ ꯑꯅꯤꯃꯛ ꯄꯣꯀꯦꯠ ꯍꯨꯝꯗꯨꯅ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤ ꯊꯣꯏꯕꯤ ꯊꯣꯛꯂꯛꯄ ꯎꯕꯗꯨꯗ ꯇꯞꯅ ꯆꯠꯄ ꯍꯧꯔꯤ ꯊꯣꯏꯕꯤꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯗꯣꯛꯇꯔꯒꯤ ꯔꯨꯝꯗ ꯅꯠꯇ꯭ꯔꯤ ꯃꯥꯅ ꯆꯠꯂꯤꯕꯗꯨ ꯊꯣꯏꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯈꯠꯂꯛꯂꯤ ꯂꯝꯕꯤ ꯑꯣꯟꯅꯩ ꯍꯥꯏꯕꯒꯨꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯄꯤꯔꯛꯂꯤ ꯗꯥꯆꯧ ꯌꯥꯝꯅ ꯋꯥꯏ ꯉꯦꯛ ꯐꯝꯍꯟꯕꯤꯌꯨ ꯄꯥꯛ ꯃꯆꯥ ꯑꯃ ꯄꯤꯛꯇꯛꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯅꯥꯀꯟ ꯑꯃꯗ
ꯏꯪꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗꯨꯗ ꯂꯥꯛꯃꯤꯟꯅꯩ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯔꯕꯁꯨ ꯃꯐꯝ ꯑꯗꯨ ꯃꯤ ꯄꯥꯛꯅ ꯆꯪꯍꯟꯗꯕꯅꯔꯥ ꯏꯆꯤꯛ ꯆꯤꯛꯂꯤ꯫ ꯄꯥꯛ ꯑꯗꯨꯒꯤ ꯒꯦꯠ ꯃꯅꯥꯛꯇꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯑꯔꯅꯥꯞꯄꯨ ꯃꯁꯛ ꯈꯪꯕꯅꯔꯥ ꯍꯨꯏꯃꯩ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯞꯅ ꯄꯥꯏꯔꯛꯂꯦ꯫ ꯊꯣꯏꯕꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯤ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯣ ꯈꯖꯤꯛ ꯈꯛꯀ ꯅꯣꯛꯂꯤ꯫ ꯐꯝꯃꯨ꯫ ꯑꯕꯦꯝꯃ꯫ ꯑꯔꯅꯥꯞ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯃꯨꯛꯇꯪ ꯍꯣꯟꯗꯣꯔꯛꯂꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯃꯆꯥꯗꯨ ꯄꯥꯏꯁꯤꯟꯅꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯇꯞꯅ ꯇꯞꯅ ꯅꯟꯕꯤꯔꯛꯂꯤ꯫ ꯅꯨꯡꯁꯤꯀꯣ ꯄꯨꯟꯁꯤꯁꯦ꯫ ꯊꯣꯏꯕꯤ ꯄꯥꯎꯈꯝꯕꯤꯗ ꯇꯞꯅ ꯌꯦꯡꯂꯛꯂꯤ꯫ ꯍꯥꯟꯅꯒꯨꯝ ꯇꯝꯊꯤꯕ ꯁꯥꯊꯤꯕ ꯁꯛꯇꯝ ꯑꯣꯟꯈꯤꯗꯨꯅ ꯇꯦꯡ ꯇꯦꯡ ꯏꯂꯦꯝ ꯂꯦꯝꯖꯕ ꯅꯨꯡꯁꯤꯕ ꯁꯛꯇꯝꯅꯤ ꯃꯥꯒꯤ ꯇꯥꯖꯧꯗꯣ꯫ ꯊꯣꯏꯕꯤꯅ ꯃꯨꯟꯅ ꯌꯦꯡꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤꯗꯗꯤ ꯌꯦꯡꯗ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ꯫ ꯊꯣꯏꯕꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝ ꯇꯧꯔꯛꯄꯗꯨꯗ ꯃꯤꯠꯌꯦꯡꯗꯣ ꯃꯤꯠꯐꯝ ꯍꯣꯡꯂꯤ꯫ ꯊꯥꯖꯕ ꯉꯝꯕ ꯑꯣꯔ ꯉꯝꯗꯕ ꯀꯌꯥꯁꯤꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯟꯁꯤꯕꯨ ꯂꯤꯂꯥ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯉꯛꯄꯅꯤ꯫ ꯈꯜꯂꯨꯕꯗ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥꯅ ꯄꯨꯟꯁꯤ ꯃꯥꯕꯨ ꯈꯨꯠꯁꯝꯅꯗꯨꯅ ꯄꯨꯕꯤꯔꯤ꯫ ꯐꯖꯗ꯭ꯔꯣ ꯄꯨꯟꯁꯤꯒꯤ ꯃꯁꯛꯁꯦ? ꯈꯪꯗꯦ ꯑꯩꯗꯤ꯫ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯊꯣꯏꯕꯤꯗꯣ ꯑꯃꯨꯛꯁꯨ ꯇꯞꯅ ꯂꯧꯁꯤꯟꯕ ꯍꯩꯇꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯒ ꯑꯔꯅꯥꯞ ꯃꯃꯩ ꯈꯖꯤꯛ ꯅꯣꯟꯊꯔꯛꯂꯒ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯊꯣꯏꯕꯤ ꯃꯃꯤꯠ ꯇꯒꯨꯞ ꯇꯒꯨꯞꯀ ꯌꯦꯡꯂꯤ꯫ ꯈꯪꯕ ꯅꯠꯇ꯭ꯔꯃꯤ ꯑꯕꯦꯝ? ꯈꯪꯉꯦ꯫ ꯑꯗꯨꯗꯪ ꯀꯥꯎꯒꯅꯨ꯫ ꯑꯇꯩ ꯂꯧꯁꯤꯟꯕ ꯍꯩꯇ꯭ꯔꯁꯨ ꯀꯥꯏꯗꯦ꯫ ꯗꯥꯆꯧꯅ ꯅꯪꯕꯨ ꯂꯝꯖꯤꯡꯒꯅꯤ꯫ ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯗꯥꯆꯧꯁꯦ ꯅꯪꯒꯤꯅꯤ꯫ ꯅꯪꯁꯨ ꯗꯥꯆꯧꯒꯤꯅꯤ꯫ ꯁꯤꯗꯪ ꯈꯪꯂꯗꯤ ꯌꯥꯔꯦꯗ ꯀꯣꯅꯦ? ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯄꯥꯛꯁꯤꯗ ꯗꯣꯛꯇꯔꯒꯤ ꯏꯁꯄꯤꯁꯦꯜ ꯔꯨꯝ ꯂꯩ ꯍꯥꯏꯕꯁꯦ ꯉꯁꯤꯈꯛ ꯈꯪꯉꯦ ꯑꯩ ꯇꯧꯏꯗꯦ꯫ ꯑꯅꯤꯃꯛ ꯇꯨꯡꯑꯣꯟꯗꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯃꯣꯖꯥ ꯃꯌꯥꯏ ꯍꯤꯒꯠꯇꯨꯅ ꯕꯤꯛꯇꯔꯒ ꯂꯦꯡꯒꯣꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯦꯟꯒꯦ ꯇꯧꯏ꯫ ꯐꯥꯈ꯭ꯔꯦ꯫ ꯃꯥꯒꯤ ꯁꯥꯊꯤꯕ ꯄꯨꯟꯁꯤꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯒꯤ ꯅꯤꯡꯊꯧꯔꯦꯜ ꯑꯗꯨꯅ ꯊꯥꯗꯣꯛꯂꯔꯣꯏ ꯂꯥꯛꯍꯜꯂꯔꯣꯏ ꯍꯥꯏꯕꯒꯨꯝ ꯇꯥꯏꯕꯪ ꯈꯣꯡꯆꯠ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯒꯤ ꯄꯨꯟꯁꯤꯕꯨ ꯈꯨꯕꯥꯝꯅꯨꯡꯗ ꯍꯥꯞꯇꯨꯅ ꯏꯅꯤꯡꯕ ꯋꯥꯔꯤ ꯏꯔꯤꯕꯤ ꯑꯣꯏꯍꯟꯅꯤꯡꯕ ꯀꯨꯝꯍꯩ ꯑꯣꯏꯍꯜꯂꯤꯕꯤ ꯁꯥꯊꯤꯕꯤ ꯅꯨꯡꯁꯤꯕꯤ ꯑꯐꯕꯤ ꯐꯠꯇꯕꯤ ꯉꯥꯛꯄꯤ ꯍꯩꯕꯤ ꯋꯥꯔꯛ ꯀꯟꯕꯤ ꯀꯌꯥꯒꯤ ꯁꯛꯂꯣꯟꯕꯨ ꯍꯩꯔꯤꯕꯤ ꯄꯨꯕꯤꯔꯤꯕꯤ ꯃꯍꯥꯛꯀꯤ ꯂꯤꯂꯥꯅ ꯃꯍꯥꯛꯀꯤ ꯈꯨꯠꯏꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕꯤꯔꯤ ꯄꯨꯟꯁꯤꯕꯨ ꯆꯠꯂꯤ ꯃꯥꯒꯤ ꯊꯧꯗꯥꯡꯕꯨ ꯀꯥꯏꯍꯟꯗ ꯄꯨꯗꯨꯅ ꯏꯕꯤꯔꯛꯈ꯭ꯔꯕꯅꯤ ꯈꯨꯠꯍꯩꯕꯤ ꯃꯥꯒꯤ ꯈꯨꯠꯏꯅ ꯀꯅꯥꯅꯁꯨ ꯅꯥꯊꯩꯗꯨꯅ ꯆꯠꯄ ꯌꯥꯗꯕꯒꯨꯝ ꯑꯗꯨꯃꯛ ꯃꯥꯒꯤ ꯈꯨꯠꯏ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯀꯧꯕꯤ ꯃꯥꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕ ꯇꯥꯕꯅꯤ꯫ ꯔꯥꯏꯇꯔ ꯅꯣꯠ: ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯑꯔꯣꯏꯕ ꯐꯥꯎꯕ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯄꯨ ꯑꯏꯕꯤ ꯑꯩꯍꯥꯛꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯋꯥꯔꯤꯗꯁꯨ ꯃꯌꯥꯝꯒꯤ ꯊꯃꯣꯏꯕꯨ ꯄꯦꯟꯍꯟꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯊꯦꯡꯛ ꯌꯨ ꯑꯣꯜ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯏ ꯅꯣꯇꯤ ꯒꯔꯜ ꯍꯥꯏꯔꯤꯕ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯄꯟꯗꯨꯞ ꯑꯣꯏꯖꯔꯦ꯫